ꯑꯩꯈꯣꯏ ꯏꯁꯥꯒꯤ insecurities ꯍꯥꯏꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯕꯅꯦ ꯂꯩ ꯑꯗꯨꯒꯨꯝꯕ insecurities ꯂꯩꯕꯤꯕ꯭ꯔꯥ ꯕꯤꯅꯤꯇꯥꯁꯦ ꯂꯩ ꯀꯩꯗꯧꯕꯩꯁꯨ ꯂꯩꯔꯣꯏ ꯃꯥꯅꯦ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯄꯦꯟꯕ ꯄꯦꯟꯗꯕ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯗꯨꯒ ꯑꯩꯅ ꯑꯁꯤꯗꯪ ꯇꯧꯖꯔꯝꯃꯒꯗꯤꯅ ꯍꯥꯏꯕ ꯃꯥꯅꯦ ꯃꯥꯅꯦ ꯅꯤꯡꯉꯝꯗꯕ ꯇꯛꯁꯤ ꯁꯣꯟꯕ ꯁꯤꯒꯤ ꯃꯅꯥꯏꯅꯦ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯁꯦ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯂꯩꯕꯗꯨꯒꯤꯁꯨ ꯑꯋꯥꯕ ꯂꯩꯔꯤꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯅ ꯑꯗꯨꯝ obviously ꯂꯩ ꯑꯗꯣ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯁꯦ ꯑꯩꯒꯤ ꯑꯁꯣꯟꯕꯁꯦ ꯎꯠꯊꯣꯛꯀꯅꯨ ꯍꯥꯏꯌꯦ ꯑꯩꯒꯤ ꯑꯁꯣꯟꯕꯗ ꯃꯤꯅ ꯑꯩꯒꯤ ꯋꯤꯛꯅꯦꯁ ꯄꯣꯏꯟꯠꯇꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯎꯍꯟꯕ ꯃꯇꯝꯗ ꯅꯪ ꯑꯗꯨꯗ ꯅꯣꯛꯅꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯎꯠꯊꯣꯛꯀꯅꯣꯅ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯁꯨꯝ ꯑꯩꯒꯤ ꯑꯋꯥꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯎꯍꯟꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯎꯍꯜꯂꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯉꯁꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯏꯊꯟꯗ ꯀꯞꯆꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯀꯅꯥꯝꯇꯗ ꯑꯩꯒꯤ ꯏꯃꯥꯅ ꯀꯅꯥꯗꯕꯨ ꯋꯥꯔꯤ ꯁꯦꯌꯔ ꯇꯧꯔꯨꯅꯤ ꯑꯗ ꯑꯩꯒꯤ ꯏꯃꯥꯗ ꯍꯥꯏꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯕꯗꯒꯤ share ꯇꯧꯗꯕꯅꯦꯕꯀꯣ so do not worry I respect that